ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈ꯭ꯔꯕ ꯋꯥꯔꯤ ꯁꯔꯣꯛꯄꯣꯟꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯂꯥꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯗ ꯑꯦꯅꯤꯃꯦꯜ ꯐꯥꯔꯝ ꯑꯦ ꯐꯤꯌꯔ ꯁ꯭ꯇꯣꯔꯤ ꯖꯣꯔꯖ ꯑꯣꯋꯦꯜꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯃꯅꯤꯄꯨꯔꯤꯗ ꯕꯤ.ꯕꯤ.ꯑꯦꯁ. ꯔꯥꯖꯀꯨꯃꯥꯔꯅ ꯍꯟꯗꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯃꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕ ꯃꯇꯧ ꯇꯝꯕ ꯑꯁꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯅ ꯅꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯅ ꯈꯜꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯍꯩꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯁꯨꯡꯂꯧ ꯂꯧꯕ ꯌꯥꯗꯦ꯫ ꯁꯥꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯦ, ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯗꯦ, ꯐꯤꯔꯣꯜ ꯁꯦꯠꯄꯁꯨ ꯌꯥꯗꯦ, ꯑꯗꯨꯒ ꯌꯨ ꯊꯛꯄꯁꯨ ꯌꯥꯗꯦ, ꯂꯣꯏꯅꯅ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ, ꯄꯩꯁꯥ ꯆꯣꯞꯄ ꯐꯥꯎꯕ ꯌꯥꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯐꯗꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯩꯅꯕꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯁꯥꯅ ꯑꯇꯩ ꯁꯥꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯟꯅꯕ, ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯑꯁꯣꯟꯕ, ꯑꯀꯟꯕ, ꯑꯁꯤꯡꯕ, ꯑꯄꯪꯕ ꯈꯛꯇꯅ ꯑꯩꯈꯣꯏ ꯄꯨꯝꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ꯫ ꯁꯥꯅ ꯁꯥꯕꯨ ꯍꯥꯠꯄ ꯌꯥꯗꯦ, ꯁꯥ ꯄꯨꯝꯅꯃꯛ ꯃꯥꯟꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯀꯝꯔꯦꯗꯁꯤꯡ, ꯉꯔꯥꯡ ꯑꯩꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟꯗ ꯎꯈꯤꯕ ꯄꯨꯝꯕꯗꯨ ꯃꯌꯥꯝꯗ ꯇꯝꯂꯒꯦ꯫ ꯑꯩꯒꯤ ꯃꯪꯗꯨ ꯑꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯎꯠꯄꯗꯤ ꯉꯝꯖꯗ꯭ꯔꯦ꯫ ꯃꯪꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯅ ꯈꯣꯡꯒꯨꯟ ꯃꯥꯡꯈ꯭ꯔꯕ ꯃꯇꯝꯗ ꯑꯣꯏꯔꯛꯀꯗꯕ ꯃꯥꯂꯦꯝꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯪ ꯑꯗꯨꯅ ꯑꯩꯅ ꯀꯨꯏꯅ ꯀꯥꯎꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯈꯤ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡ ꯑꯩꯅ ꯑꯣꯛ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥꯒ ꯑꯇꯩ ꯑꯣꯛ ꯑꯃꯣꯝ ꯃꯌꯥꯝꯗꯨꯒ ꯄꯨꯟꯅ ꯏꯁꯩ ꯑꯃ ꯁꯛꯅꯔꯝꯃꯤ꯫ ꯏꯁꯩꯗꯨꯒꯤ ꯁꯩꯍꯦꯛ ꯑꯃꯗꯤ ꯑꯍꯧꯕ ꯃꯌꯦꯛ ꯋꯥꯍꯩ 3 ꯑꯗꯨ ꯈꯛꯇꯒꯅꯤ ꯃꯈꯣꯏꯅ ꯈꯪꯂꯤꯕꯗꯨ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯨꯗ ꯇꯥꯈꯤꯕꯅꯤ꯫ ꯈꯔ ꯈꯪꯂꯝꯕ ꯑꯗꯨꯁꯨ ꯀꯨꯏꯃꯜꯂꯗꯨꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯑꯩꯒꯤ ꯃꯪꯗ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤꯁꯦ꯫ ꯆꯨꯝꯅ ꯍꯥꯏꯐꯦꯠ ꯂꯥꯛꯐꯦꯠ ꯅꯤꯡꯁꯤꯡꯕꯗ ꯅꯠꯇꯦ, ꯃꯌꯦꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯄꯅꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯀꯨꯏꯔꯕ ꯃꯇꯝꯗ ꯁꯛꯅꯔꯝꯕ ꯏꯁꯩꯅꯤ꯫ ꯃꯤꯔꯣꯜ ꯀꯌꯥ ꯍꯧꯈ꯭ꯔꯗꯨꯅ ꯀꯥꯎꯊꯣꯛꯅꯈ꯭ꯔꯕꯅꯤ꯫ ꯀꯝꯔꯦꯗꯁꯤꯡ, ꯃꯗꯨꯒꯤ ꯏꯁꯩꯗꯨ ꯑꯩ ꯍꯧꯖꯤꯛ ꯁꯛꯀꯦ, ꯇꯧꯕꯇꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯈꯣꯟꯖꯦꯜ ꯑꯁꯦ ꯏꯁꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯁꯩꯍꯦꯛ ꯑꯗꯨ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯆꯪꯈꯣꯟꯅ ꯁꯛꯄ ꯉꯝꯒꯅꯤ꯫ ꯏꯁꯩꯗꯨ ꯏꯪꯂꯦꯟꯗꯒꯤ ꯁꯥꯁꯤꯡ ꯍꯥꯏꯕ ꯏꯁꯩꯗꯨꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯦꯖꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯧꯗꯦꯝꯂꯒ ꯁꯛꯄ ꯍꯧꯔꯛꯏ꯫ ꯐꯅꯕꯨ ꯐꯖꯅ ꯁꯛꯏ꯫ ꯊꯃꯣꯏꯗ ꯄꯥꯜꯍꯟꯕ ꯉꯝꯕ ꯏꯁꯩꯅꯤ꯫ ꯀ꯭ꯂꯤꯃꯦꯇꯥꯏꯟꯁ ꯑꯃꯗꯤ ꯂꯥ ꯀꯨꯀꯥꯔꯥꯆꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯁꯩꯍꯦꯛꯅꯤ꯫ ꯏꯪꯂꯦꯟꯗꯒꯤ ꯁꯥꯁꯤꯡ, ꯑꯥꯏꯂꯦꯟꯗꯒꯤ ꯁꯥꯁꯤꯡ, ꯂꯩꯄꯥꯛ ꯈꯨꯗꯤꯡꯒꯤ ꯁꯥꯁꯤꯡ, ꯀꯨꯝꯕꯤ ꯀꯨꯝꯕꯤ ꯈꯨꯗꯤꯡꯒꯤ ꯁꯥꯁꯤꯡ, ꯅꯨꯡꯉꯥꯏ ꯄꯥꯎꯖꯦꯜ ꯇꯥꯔꯣ ꯂꯥꯎ, ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯦꯜꯂꯒꯗꯕꯁꯤꯡ꯫ ꯍꯧꯖꯤꯛ ꯈꯪꯗꯦ ꯍꯣꯔꯦꯟ ꯈꯪꯗꯦ ꯅꯣꯡꯖꯥꯗꯣ ꯌꯧꯔꯛꯂꯅꯤ꯫ ꯃꯤꯑꯣꯠꯄ ꯃꯤꯑꯣꯏꯕꯁꯦ ꯃꯐꯝ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯍꯩ ꯃꯔꯣꯡꯅ ꯊꯜꯂꯕ ꯏꯪꯂꯦꯟꯗꯒꯤ ꯂꯧꯕꯨꯛꯁꯤꯡꯁꯦ ꯁꯤꯗꯒꯤꯗꯤ ꯁꯥꯇꯅ ꯈꯣꯡꯅꯦꯠꯅꯔꯒꯅꯤ꯫ ꯅꯥꯇꯣꯟꯗ ꯀꯣꯟꯊꯥꯡ ꯑꯃꯨꯛ ꯍꯨꯛꯂꯔꯣꯏ, ꯏꯆꯤꯟꯗ ꯌꯥꯆꯟ ꯑꯃꯨꯛ ꯆꯜꯂꯔꯣꯏ꯫ ꯀꯣꯡꯊꯤꯡ ꯆꯟꯗ꯭ꯔ ꯀꯣꯍꯤꯡ ꯆꯥꯔꯅꯤ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯖꯩꯁꯨ ꯆꯥꯔꯔꯣꯏ꯫ ꯏꯔꯟꯅ ꯆꯤꯡꯒꯨꯝ ꯄꯩꯕ ꯍꯧꯔꯅꯤ꯫ ꯒꯦꯍꯨ ꯆꯅꯥꯟ ꯖꯞ ꯁꯖꯤꯛ ꯍꯥ ꯑꯊꯨꯝꯕꯤ, ꯏꯪꯒꯣꯏ ꯍꯋꯥꯏ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯅꯤ꯫ ꯌꯧꯔꯛꯂꯅꯤ ꯅꯨꯃꯤꯠꯇꯣ ꯍꯧꯖꯤꯛ꯫ ꯏꯪꯂꯦꯟꯒꯤ ꯂꯝꯄꯥꯛꯁꯤꯡ ꯂꯪꯅ ꯉꯥꯜꯂꯅꯤ꯫ ꯆꯦꯜꯂꯤꯕ ꯂꯥꯏꯖꯁꯨ ꯂꯨꯔꯅꯤ ꯍꯦꯟꯅ꯫ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯨ ꯍꯦꯜꯂꯅꯤ ꯏꯪꯕ꯫
ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯕ ꯐꯪꯗꯧꯕ ꯅꯨꯃꯤꯠꯇꯅ ꯍꯦꯟꯅ ꯋꯥꯔꯧꯗꯨꯒꯤ ꯈꯟꯗꯨꯅ ꯁꯨꯔꯁꯤ ꯅꯣꯝꯂꯁꯤ ꯁꯤꯕꯅ ꯍꯥꯜꯂꯁꯨ ꯌꯧꯗ꯭ꯔꯤꯉꯩ ꯅꯨꯃꯤꯠꯇꯨ ꯁꯟꯁꯨ ꯁꯒꯣꯜꯁꯨ ꯀꯥꯡꯁꯨ ꯇꯔꯀꯤ ꯆꯦꯛꯁꯨ ꯁꯨꯔꯁꯤ ꯅꯣꯝꯂꯁꯤ ꯅꯤꯡꯇꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯏꯪꯂꯦꯟꯗꯒꯤ ꯁꯥꯁꯤꯡ ꯑꯥꯏꯔꯂꯦꯟꯗꯒꯤ ꯁꯥꯁꯤꯡ ꯂꯩꯄꯥꯛ ꯈꯨꯗꯤꯡꯒꯤ ꯁꯥꯁꯤꯡ ꯀꯨꯝꯕꯤ ꯈꯨꯗꯤꯡꯒꯤ ꯁꯥꯁꯤꯡ ꯃꯨꯟꯅ ꯇꯥꯔꯣ ꯅꯨꯡꯉꯥꯏ ꯄꯥꯎꯖꯦꯜ ꯇꯥꯍꯜꯂꯣ ꯁꯤꯟ ꯊꯨꯡꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯂꯦꯜꯂꯒꯗꯕꯁꯤꯡ ꯏꯁꯩ ꯑꯁꯤ ꯁꯛꯄꯗꯒꯤ ꯁꯥꯁꯤꯡꯗꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯈ꯭ꯔꯦ ꯃꯦꯖꯔꯅ ꯏꯁꯩ ꯂꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅꯗꯨꯝ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯗꯨꯝ ꯁꯛꯅꯕ ꯍꯧꯅꯔꯛꯂꯦ ꯃꯌꯥꯝꯗꯒꯤ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯈꯣꯏꯗꯨ ꯐꯥꯎꯕ ꯏꯁꯩꯗꯨꯒꯤ ꯁꯩꯌꯦꯛ ꯐꯥꯔꯗꯨꯅ ꯃꯇꯧ ꯇꯝꯗꯨꯅ ꯁꯛꯂꯤ ꯃꯌꯦꯛꯁꯨ ꯀꯕꯛ ꯀꯕꯛ ꯈꯔ ꯐꯥꯅꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯣꯛ ꯍꯨꯏꯒꯨꯝꯅ ꯑꯁꯤꯡꯕ ꯀꯥꯡꯕꯨ ꯑꯗꯨꯗꯤ ꯃꯤꯅꯤꯠ ꯈꯔꯗꯪꯒꯤ ꯃꯅꯨꯡꯗ ꯏꯁꯩꯗꯨ ꯆꯤꯟꯐꯥ ꯍꯦꯛꯇ ꯄꯨꯈ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯅꯤꯔꯛ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯅ ꯁꯛꯄ ꯍꯣꯠꯅꯔꯝꯂꯒ ꯃꯌꯥꯝ ꯃꯥꯟꯅꯅ ꯆꯤꯟꯐꯦꯠ ꯑꯃꯠꯇ ꯑꯣꯏꯅ ꯏꯁꯩꯗꯨ ꯁꯛꯄ ꯍꯧꯔꯛꯏ ꯃꯐꯝꯗꯨ ꯏꯪꯂꯦꯟꯗꯒꯤ ꯁꯥꯁꯤꯡ ꯍꯥꯏꯕ ꯁꯩꯌꯦꯛꯁꯤ ꯁꯛꯄꯒꯤ ꯃꯈꯣꯜꯅ ꯄꯨꯛꯅꯤꯡ ꯅꯤꯜꯂꯛꯏ ꯁꯟꯕꯤꯁꯤꯡꯅ ꯃꯣ ꯍꯥꯏꯅ ꯈꯣꯡꯂꯤ ꯍꯨꯏꯁꯤꯡꯅ ꯇꯦꯡꯊꯥꯔꯤ ꯌꯥꯎꯁꯤꯡꯗꯨꯅ ꯕꯥꯕꯥ ꯍꯥꯏꯅ ꯁꯛꯂꯤ ꯁꯒꯣꯜꯁꯤꯡꯅ ꯍꯦꯛꯊꯔꯛꯂꯤ ꯉꯥꯅꯨꯁꯤꯡꯅ ꯕꯥꯛ ꯕꯥꯛ ꯍꯥꯏꯅ ꯈꯣꯡꯂꯛꯂꯤ ꯏꯁꯩꯗꯨꯗ ꯂꯨꯞꯈꯤꯗꯨꯅ ꯃꯌꯥꯝꯗꯨꯅ ꯏꯁꯩꯗꯨ ꯃꯉꯥꯔꯛ ꯍꯟꯅ ꯁꯛꯇꯣꯛꯈ꯭ꯔꯦ ꯑꯍꯤꯡ ꯆꯨꯞꯄ ꯑꯗꯨꯃ ꯑꯁꯨꯝ ꯂꯦꯞꯇꯨꯅ ꯁꯛꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯑꯄꯟꯕ ꯑꯃ ꯊꯣꯛꯂꯔꯦ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯗꯨꯅ ꯃꯤꯁꯇꯔ ꯖꯣꯟꯒꯤ ꯇꯨꯝꯕ ꯀꯥꯏꯍꯜꯂꯨꯔꯦ ꯁꯥ ꯊꯝꯐꯝ ꯑꯗꯣꯝꯗ ꯂꯝꯍꯨꯏ ꯆꯪꯂ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯄꯅꯤ ꯀꯥꯡꯊꯣꯟ ꯂꯝꯌꯥꯗ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯗꯨꯅ ꯊꯝꯕ ꯅꯣꯡꯃꯩꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯑꯃꯟꯕꯗꯨꯗ ꯅꯝꯕꯔ 6ꯀꯤ ꯃꯔꯨ ꯈꯔ ꯁꯔ ꯁꯔ ꯍꯦꯛꯇ ꯀꯥꯞꯊꯣꯔꯛꯄꯅꯤ ꯃꯔꯨꯁꯤꯡꯗꯨꯅ ꯁꯪꯒꯣꯏꯒꯤ ꯐꯛꯂꯥꯡꯗ ꯄꯥꯜꯂꯨꯔꯦ ꯃꯤꯐꯝꯁꯨ ꯃꯇꯥꯡꯗꯨꯗ ꯑꯁꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯦ ꯄꯨꯜꯂꯝꯕ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯇꯨꯝꯐꯝ ꯌꯧꯅꯅꯕ ꯂꯣꯏꯅ ꯍꯣꯠꯆꯤꯟꯅꯈ꯭ꯔꯦ ꯎꯆꯦꯛꯁꯤꯡꯅ ꯃꯥꯒꯤ ꯃꯥꯒꯤ ꯀꯩꯗꯣꯡꯐꯝꯗ ꯁꯥ ꯃꯈꯩꯅ ꯇꯨꯝꯐꯝ ꯆꯔꯨꯒꯤ ꯃꯊꯛꯇ ꯇꯨꯝꯊꯅꯔꯦ ꯃꯤꯠꯅ ꯀꯨꯞꯄꯒꯤ ꯃꯅꯨꯡꯗ ꯁꯥ ꯊꯝꯐꯝꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯂꯩꯔꯒꯅꯤ ꯑꯍꯟ ꯃꯦꯖꯔꯅ ꯇꯨꯝꯂꯤꯉꯩꯗ ꯅꯣꯡ ꯍꯥꯗꯨꯅ ꯁꯤꯔꯝꯕꯗꯨ ꯍꯩꯀꯣꯜꯒꯤ ꯃꯇꯣꯟ ꯑꯣꯏꯔꯞꯅ ꯃꯁꯥꯗꯨ ꯊꯨꯡꯈꯤ ꯐꯥꯏꯔꯦꯟ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯥ 3ꯃꯨꯛ ꯑꯁꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯥꯡꯅꯩ ꯃꯦꯖꯔꯅ ꯄꯤꯔꯝꯕ ꯋꯥꯔꯣꯜ ꯑꯗꯨꯅ ꯁꯥ ꯊꯝꯐꯝꯗꯨꯗ ꯂꯩꯔꯤꯕ ꯈꯔ ꯍꯦꯟꯅ ꯁꯤꯡꯕ ꯁꯥꯁꯤꯡꯗꯨꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯄꯨꯟꯁꯤꯗ ꯌꯦꯡꯂꯝꯕ ꯑꯗꯨꯗꯒꯤ ꯏꯅꯧ ꯅꯧꯕ ꯃꯥꯏꯀꯩꯗ ꯍꯣꯡꯅꯈ꯭ꯔꯦ ꯃꯦꯖꯔꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯔꯝꯕ ꯂꯥꯜꯍꯧ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯂꯛꯀꯗꯧꯔꯤ ꯍꯥꯏꯕꯗꯤ ꯉꯝꯅꯗꯦ ꯑꯃꯔꯣꯝꯗ ꯃꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯅꯨꯡꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯟꯊꯅꯕꯒꯤ ꯃꯆꯥꯛ ꯃꯔꯝꯁꯨ ꯂꯩꯔꯝꯗꯦ ꯇꯧꯕꯇꯕꯨ ꯂꯥꯜꯍꯧ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯇꯥꯏ ꯍꯥꯏꯕꯁꯤꯗꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯂꯧꯅꯈꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯆꯦꯟ ꯆꯣꯡꯕ ꯁꯦꯝ ꯁꯥꯕ ꯃꯌꯥꯝꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯊꯕꯛ ꯇꯧꯕ ꯑꯗꯨꯗꯤ ꯑꯣꯛꯁꯤꯡꯒꯤ ꯊꯧꯗꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯇꯥꯔꯦ ꯀꯔꯤꯅ ꯍꯥꯏꯕꯕꯨ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯂꯤꯕꯁꯤ ꯃꯈꯣꯏ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ ꯑꯣꯛꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯃꯥꯡꯖꯤꯜ ꯊꯥꯔꯤꯕꯅ ꯑꯣꯛ ꯂꯥꯕ ꯅꯍꯥ ꯑꯅꯤꯈꯛꯅꯤ ꯃꯃꯤꯡꯗꯤ ꯁ꯭ꯅꯣꯕꯣꯜ ꯑꯃꯗꯤ ꯅꯦꯄꯣꯂꯤꯌꯟ ꯀꯧꯏ ꯃꯤꯁꯇꯔ ꯖꯣꯟꯅ ꯌꯣꯟꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯥꯀꯠꯂꯤꯕ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛ ꯅꯦꯄꯣꯂꯤꯌꯟ ꯍꯥꯏꯔꯤꯕꯁꯤ ꯈꯔ ꯁꯥꯊꯤꯅ ꯎꯏ
ꯕꯛꯁꯔ ꯑꯣꯛꯀꯤ ꯆꯥꯗꯥ ꯅꯧꯗꯥꯅꯤ꯫ ꯁꯥ ꯊꯝꯐꯝꯁꯤꯗ ꯕꯛꯁꯔ ꯑꯣꯛꯀꯤ ꯆꯥꯗꯥ ꯅꯧꯗꯥꯗꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ꯫ ꯋꯥꯗꯤ ꯀꯌꯥ ꯉꯥꯡꯒꯟꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯇꯤ ꯄꯥꯟꯗꯝ ꯐꯪꯗꯅ ꯇꯣꯛꯇꯦ꯫ ꯁ꯭ꯅꯣꯕꯣꯜ ꯍꯥꯏꯕꯗꯨꯅ ꯅꯦꯄꯣꯂꯤꯌꯟꯒ ꯌꯦꯡꯅꯔꯨꯕꯗ ꯈꯔ ꯍꯦꯟꯅ ꯉꯥꯡꯒꯟ ꯁꯛꯀꯜꯂꯤ꯫ ꯃꯔꯩ ꯈꯠꯄ ꯊꯨꯕꯗ ꯅꯠꯇꯅ ꯑꯅꯧ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯍꯧꯗꯣꯛꯄꯗꯁꯨ ꯃꯃꯤꯡ ꯂꯩ꯫ ꯑꯗꯨꯃꯛꯄꯨ ꯅꯦꯄꯣꯂꯤꯌꯟꯒꯨꯝꯅ ꯂꯝꯆꯠꯀꯤ ꯃꯔꯦꯞꯇꯤ ꯌꯥꯎꯗꯕ ꯑꯣꯏꯅ ꯈꯟꯅꯩ꯫ ꯑꯇꯩ ꯁꯥ ꯊꯝꯐꯝꯗꯨꯗ ꯂꯩꯔꯤꯕ ꯑꯣꯛꯁꯤꯡꯗꯨꯗꯤ ꯀꯤꯂꯣ ꯑꯣꯟꯅꯅꯕ ꯂꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯍꯦꯟꯅ ꯈꯪꯅꯔꯤꯕꯁꯤ ꯄꯪꯆꯥꯎ ꯆꯥꯎꯗꯕ ꯃꯄꯣꯛ ꯃꯇꯥꯡꯗꯤ ꯐꯕ ꯁ꯭ꯀꯂꯔ ꯍꯥꯏꯕ ꯅꯍꯥꯗꯨꯅꯤ꯫ ꯃꯃꯥꯏꯗꯨ ꯀꯣꯏꯗꯥꯅꯔꯗꯨꯅ ꯈꯔ ꯍꯥꯒꯠꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯪ ꯍꯦꯛ ꯂꯪꯂꯗꯨꯅ ꯎꯐꯦꯠ ꯆꯥꯐꯦꯠ ꯇꯧꯏ꯫ ꯃꯈꯣꯡ ꯃꯈꯨꯠ ꯌꯥꯡꯏ, ꯃꯈꯣꯟꯖꯦꯜ ꯌꯥꯡꯏ꯫ ꯋꯥꯔꯤ ꯁꯨꯕꯗꯗꯤ ꯃꯄꯥ ꯂꯩꯇꯦ꯫ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯇꯝꯗ ꯅꯥꯛ ꯌꯦꯠꯇ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯃꯩꯗꯨ ꯐꯦꯠ ꯐꯦꯠ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯑꯣꯡꯗꯨꯅ ꯑꯇꯥꯕꯁꯨ ꯃꯥꯒꯤ ꯋꯥꯗꯨ ꯌꯥꯗꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯇꯩꯅ ꯍꯥꯏꯅꯩ ꯁ꯭ꯀꯂꯔ ꯍꯥꯏꯕꯁꯦ ꯑꯃꯨꯕꯕꯨ ꯑꯉꯧꯕꯗ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯃꯤꯗꯥꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯑꯍꯜ ꯃꯦꯖꯔꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡꯗꯨ ꯄꯊꯥꯞ ꯅꯥꯏꯕ ꯋꯥꯈꯜ ꯑꯃ ꯑꯣꯏꯅ ꯁꯦꯝꯀꯠꯂꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯔꯣꯜ ꯍꯥꯏꯅ ꯊꯣꯜꯂꯦ꯫ ꯃꯤꯁꯇꯔ ꯖꯣꯟꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯕ ꯃꯇꯝꯗ ꯆꯌꯣꯜ ꯑꯃ ꯆꯪꯅ ꯑꯍꯤꯡ ꯑꯍꯤꯡꯗ ꯑꯔꯣꯟꯕ ꯃꯤꯐꯝ ꯀꯌꯥ ꯁꯪꯒꯣꯏ ꯑꯗꯨꯗ ꯆꯠꯊꯗꯨꯅ ꯁꯥꯔꯣꯟꯒꯤ ꯂꯤꯆꯠ ꯋꯥꯔꯤꯁꯤꯡꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯑꯇꯩ ꯁꯥ ꯃꯌꯥꯝꯗꯨꯗ ꯁꯟꯇꯣꯛꯅ ꯇꯥꯛꯄ ꯍꯣꯠꯅꯔꯝꯃꯤ꯫ ꯍꯧꯔꯛꯄꯗꯗꯤ ꯁꯥ ꯑꯇꯩꯗꯒꯤ ꯅꯥꯇꯩ ꯍꯨꯛꯇꯕ ꯈꯔ ꯄꯪꯇꯛ ꯇꯥꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯅ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯃꯇꯧ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯁꯥ ꯈꯔ ꯑꯃꯅ ꯃꯤꯁꯇꯔ ꯖꯣꯟꯒꯤ ꯃꯐꯝꯗ ꯃꯄꯨ ꯅꯤꯡꯕꯒꯤ ꯊꯧꯗꯥꯡ ꯄꯥꯎꯐꯗꯦ ꯍꯥꯏꯅꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯤꯁꯇꯔ ꯖꯣꯟꯕꯨ ꯃꯈꯣꯏ ꯑꯗꯨꯅ ꯃꯄꯨ ꯍꯥꯏꯅ ꯀꯧꯅꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯃꯤꯁꯇꯔ ꯖꯣꯟꯅ ꯑꯩꯈꯣꯏꯕꯨ ꯊꯥꯛꯄꯤꯔꯤꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯨꯅ ꯁꯤꯅꯤ ꯍꯥꯏꯕꯒꯨꯝ ꯃꯄꯤ ꯂꯩꯔꯛꯈꯤ꯫ ꯋꯥꯉꯥꯡ ꯇꯧꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯣꯏꯍꯧꯒꯗꯕ ꯊꯕꯛ ꯑꯗꯨꯒꯤꯕꯨ ꯀꯩꯗꯧꯕꯒꯤ ꯋꯥꯖꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯇꯧꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯀꯅꯥ ꯑꯃꯅ ꯍꯪꯅꯔꯛꯂꯤ, ꯅꯈꯣꯏꯒꯤ ꯂꯥꯜꯍꯧ ꯍꯥꯏꯕꯁꯤꯅ ꯂꯥꯛꯀꯗꯕ ꯃꯩꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯋꯥꯅ ꯍꯣꯠꯅꯔꯨꯈꯤꯒꯗꯒꯦ? ꯑꯣꯛꯁꯤꯡꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨꯗ ꯁꯥꯔꯣꯟꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯂꯤꯆꯤꯡꯋꯥ ꯀꯌా ꯑꯗꯨ ꯈꯪꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯪꯕꯗꯒꯤ ꯄꯪꯂꯕ ꯋꯥꯍꯪꯗꯤ ꯃꯣꯂꯤ ꯀꯧꯕ ꯁꯒꯣꯜ ꯃꯣꯔꯥ ꯑꯃꯣꯝꯗꯨꯅ ꯍꯪꯈꯤꯕꯗꯨꯅꯤ꯫ ꯃꯍꯥꯛꯅ ꯁ꯭ꯅꯣꯕꯣꯜꯗ ꯑꯍꯥꯟꯕ ꯍꯪꯈꯤꯕ ꯋꯥꯍꯪꯗꯤ ꯂꯥꯜꯍꯧ ꯃꯇꯨꯡꯗ ꯆꯥꯅꯕ ꯆꯤꯅꯤ ꯃꯇꯨꯝ ꯐꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯐꯪꯉꯣꯏ, ꯁ꯭ꯅꯣꯕꯣꯜꯅ ꯊꯕꯠ ꯀꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯥꯌꯣꯛꯀꯣꯟꯁꯤꯗ ꯆꯤꯅꯤ ꯁꯨꯡꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ꯫ ꯃꯗꯨꯒꯤ ꯋꯥꯗꯨꯁꯨ ꯊꯝꯃꯒ ꯅꯪꯗꯤ ꯆꯤꯅꯤ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯅꯪꯅ ꯍꯦꯛ ꯑꯄꯥꯝꯕ ꯖꯥꯝ ꯑꯃꯗꯤ ꯁꯖꯤꯛ ꯄꯨꯝꯕ ꯂꯣꯏꯅ ꯐꯪꯒꯅꯤ꯫ ꯋꯥ ꯑꯃꯅ ꯑꯩꯒꯤ ꯏꯁꯣꯡꯒꯤ ꯁꯝꯁꯤꯗ ꯔꯤꯕꯟ ꯀꯤꯕꯗꯤ ꯌꯥꯒꯗ꯭ꯔꯥ? ꯃꯣꯂꯤꯒꯤ ꯋꯥꯍꯪꯅꯤ꯫ ꯀꯝꯔꯦꯗ, ꯁ꯭ꯅꯣꯕꯣꯜꯅ ꯍꯥꯏꯔꯛꯈꯤ, ꯅꯍꯥꯛꯅ ꯌꯥꯝꯅꯃꯛ ꯄꯥꯝꯖꯔꯤꯕ ꯔꯤꯕꯟ ꯍꯥꯏꯔꯤꯕꯗꯣ ꯃꯤꯅꯥꯏ ꯑꯣꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯅꯤꯡꯈꯥ ꯇꯝꯕ ꯍꯥꯏꯕꯁꯤꯅ ꯔꯤꯕꯟꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯃꯤ ꯍꯥꯏꯕꯁꯤꯕꯨ ꯈꯟꯊꯕ ꯀꯔꯤꯃꯠꯇ ꯉꯝꯕꯤꯗ꯭ꯔꯕ꯭ꯔꯥ? ꯃꯣꯂꯤꯗꯨ ꯌꯥꯅꯤꯡꯕꯗꯤ ꯎꯠꯂꯤ, ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯥꯖꯕꯗꯤ ꯃꯥꯟꯈꯤꯗꯦ꯫ ꯑꯣꯛꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯃꯁꯤꯅꯁꯨ ꯂꯣꯏꯗ꯭ꯔꯤ꯫ ꯃꯣꯖꯤꯛꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯣꯏꯗꯕ ꯄꯔꯦꯡ ꯑꯗꯨ
ꯄꯥꯔꯩ ꯍꯟꯗꯣꯛꯄ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯑꯣꯏꯈꯤ꯫ ꯃꯣꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯃꯤꯁꯇꯔ ꯖꯣꯟꯅ ꯂꯣꯏꯖꯕ ꯀ꯭ꯋꯥꯛ ꯇꯣꯅꯥꯟꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅꯤ꯫ ꯑꯈꯟꯅꯅ ꯌꯨꯝꯗ ꯌꯣꯛꯄ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤꯅ ꯂꯥꯟꯖꯪꯕꯒꯤ ꯊꯕꯛ ꯇꯧꯕꯗ ꯇꯠꯇꯅ ꯄꯥꯎ ꯇꯝꯕꯁꯨ ꯃꯍꯥꯛꯅꯤ꯫ ꯋꯥ ꯉꯥꯡꯕꯗꯅ ꯀꯌꯥꯝ ꯆꯪꯈꯣꯜꯂꯤ ꯃꯍꯥꯛꯁꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯕꯨ ꯁꯥ ꯄꯨꯝꯅꯃꯛꯅ ꯁꯤꯔꯒ ꯆꯠꯅꯒꯗꯕ ꯃꯐꯝꯗꯨ ꯃꯍꯥꯛꯇꯤ ꯈꯪꯏ ꯑꯁꯤꯅꯤ꯫ ꯃꯐꯝꯗꯨ ꯆꯨꯍꯧ ꯆꯤꯡ ꯀꯧꯏ ꯍꯥꯏ꯫ ꯊꯛꯇ ꯑꯇꯤꯌꯥꯗ ꯈꯔ ꯄꯥꯏꯈꯠꯂꯒ ꯅꯣꯡꯅ ꯄꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯇꯥꯏꯅꯕ ꯑꯗꯨꯋꯥꯏꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯣꯖꯤꯛꯅ ꯍꯥꯏꯕꯗ ꯆꯨꯍꯧ ꯆꯤꯡꯗꯗꯤ ꯆꯌꯣꯜ ꯑꯃ ꯍꯥꯏꯕꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯇꯅ ꯁꯥꯏ꯫ ꯆꯍꯤ ꯆꯨꯞꯄ ꯀ꯭ꯂꯣꯚꯔ ꯄꯥꯝꯕꯤꯇꯅ ꯄꯨꯡꯁꯪ ꯁꯪꯅ ꯍꯧꯗꯨꯅ ꯂꯩ꯫ ꯁꯝꯕꯜꯂꯩ ꯄꯥꯝꯕꯤꯗꯒꯤꯅ ꯆꯤꯅꯤ ꯃꯇꯨꯡꯒ ꯊꯥꯎꯊꯤ ꯃꯄꯪꯒ ꯆꯍꯤ ꯆꯨꯞꯄ ꯄꯥꯟꯗꯨꯅ ꯂꯩ ꯍꯥꯏꯔꯤ꯫ ꯁꯥꯁꯤꯡꯅꯗꯤ ꯃꯣꯖꯤꯛꯄꯨ ꯌꯥꯝꯅ ꯇꯥꯊꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯃꯍꯥꯛꯇꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯔꯤꯇ ꯁꯨꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔꯅꯗꯤ ꯆꯨꯍꯧ ꯆꯤꯡꯒꯤ ꯋꯥꯐꯝꯁꯤ ꯁꯦꯡꯅ ꯊꯥꯖꯅꯔꯤ꯫ ꯑꯗꯨꯅ ꯑꯣꯛꯁꯤꯡꯅ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯣꯛ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯇꯨꯡ ꯏꯟꯕꯁꯤꯡꯗꯤ ꯒꯥꯔꯤ ꯆꯤꯡꯕ ꯁꯒꯣꯜ ꯕꯣꯛꯆꯔ ꯑꯃꯗꯤ ꯀ꯭ꯂꯣꯚꯔ ꯃꯈꯣꯏ ꯑꯅꯤꯁꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯈꯣꯏ ꯑꯁꯤꯅ ꯃꯁꯥꯒꯤ ꯀꯣꯛꯇꯒꯤ ꯑꯅꯧꯕ ꯋꯥꯐꯝ ꯑꯃꯠꯇ ꯄꯨꯊꯣꯛꯄꯗꯤ ꯈꯛ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯣꯛꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯖꯥꯅꯤ ꯈꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛ ꯃꯀꯣꯛꯇ ꯁꯤꯠ ꯅꯥꯟꯅ ꯍꯟꯖꯤꯟꯈ꯭ꯔꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯇꯩ ꯁꯥꯁꯤꯡꯗꯁꯨ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯇꯥꯛꯇꯨꯅ ꯈꯪꯍꯟꯕ ꯉꯝꯃꯤ꯫ ꯁꯪꯒꯣꯏꯗ ꯐꯝꯕ ꯃꯤꯐꯝꯗꯨꯗ ꯅꯣꯡꯃꯇ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯤꯊꯗꯦ꯫ ꯑꯗꯨꯒ ꯏꯪꯂꯦꯟꯗꯒꯤ ꯁꯥꯁꯤꯡ ꯁꯛꯄꯗꯁꯨ ꯃꯥꯡꯖꯤꯜ ꯍꯦꯛꯇ ꯊꯥꯏ꯫ ꯏꯁꯩ ꯑꯁꯤꯅ ꯃꯤꯐꯝ ꯍꯦꯛ ꯍꯦꯛ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯁꯣꯝꯗ ꯍꯧꯖꯤꯛ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯕꯗꯨꯅ ꯂꯥꯜꯍꯧ ꯊꯣꯛꯂꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯝꯕꯗꯒꯤ ꯉꯟꯈꯠꯅ ꯏꯀꯣꯝ ꯀꯣꯝꯅ ꯊꯣꯛꯂꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯆꯩꯔꯥꯛ ꯈꯔ ꯀꯟꯖꯔꯕꯁꯨ ꯃꯤꯁꯇꯔ ꯖꯣꯟ ꯑꯗꯨ ꯆꯪꯈꯣꯟꯕ ꯂꯧꯃꯤ ꯑꯃ ꯑꯣꯏꯔꯛꯏ꯫ ꯈꯪꯍꯧꯗꯅ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯔꯥꯏ ꯆꯥꯏꯊꯕ ꯃꯇꯝ ꯊꯣꯛꯂꯔꯦ꯫ ꯃꯍꯥꯛꯅ ꯀꯦꯁ ꯑꯃ ꯊꯦꯡꯅꯕꯗꯨ ꯃꯤꯅ ꯉꯝꯈꯤꯗꯨꯅ ꯄꯩꯁꯥꯁꯨ ꯌꯥꯡꯂꯣꯟ ꯑꯃ ꯑꯔꯦꯝꯕꯗ ꯇꯤꯡꯈ꯭ꯔꯦ꯫ ꯃꯗꯨꯗꯤ ꯈꯔꯕꯨ ꯐꯔꯤ꯫ ꯀꯦꯁꯇ ꯃꯥꯏꯊꯤꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯊꯛꯄꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯄꯨꯝꯅꯃꯛ ꯁꯣꯛꯆꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯥꯛꯁꯪꯗ ꯅꯝꯉꯥ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯉꯥꯛ ꯂꯩꯔꯛꯂꯦ꯫ ꯊꯛꯀꯅꯤ, ꯄꯥꯎꯆꯦ ꯑꯃꯨꯛ ꯄꯥꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯅ ꯕꯤꯌꯥꯔꯗ ꯍꯥꯏꯐꯦꯠ ꯂꯨꯞꯄ ꯇꯟ ꯃꯆꯦꯠ ꯈꯔ ꯃꯣꯖꯤꯛꯇ ꯊꯥꯕꯤꯔꯛꯄ ꯌꯥꯎꯏ꯫ ꯃꯥꯒꯤꯗ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯑꯇꯟꯕ ꯃꯕꯨꯛꯆꯦꯜ ꯆꯨꯝꯗꯕ ꯉꯥꯛꯇ ꯉꯥꯏꯔꯛꯂꯦ꯫ ꯂꯧꯕꯨꯛꯇ ꯅꯥꯄꯤꯅ ꯀꯨꯞꯁꯤꯜꯂꯛꯂꯦ꯫ ꯌꯨꯝꯁꯨ ꯅꯣꯡ ꯌꯨꯕ ꯍꯧꯔꯦ꯫ ꯑꯀꯣꯏꯕꯒꯤ ꯁꯝꯕꯜꯂꯩ ꯄꯔꯦꯡ ꯅꯧꯅ ꯁꯦꯝꯖꯤꯟꯗꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯣꯏꯖꯕ ꯁꯥ ꯃꯈꯩꯁꯨ ꯃꯕꯨꯛ ꯊꯟꯗꯕ ꯑꯣꯏꯔꯛꯂꯦ꯫ ꯀꯥꯂꯦꯟ ꯊꯥ ꯌꯧꯁꯤꯜꯂꯛꯏ꯫ ꯁꯖꯤꯛꯀꯤ ꯅꯥꯄꯤ ꯐꯥꯅꯕ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯃꯤꯗꯁꯃꯔ ꯏꯚ ꯊꯥꯡꯖꯗ ꯇꯥꯏ꯫ ꯅꯨꯃꯤꯠꯁꯤꯗ ꯃꯤꯁꯇꯔ ꯖꯣꯟ ꯋꯤꯂꯤꯡꯗꯟ ꯆꯠꯈꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯒ ꯔꯦꯗ ꯂꯥꯌꯟ ꯀꯧꯕ ꯃꯐꯝꯗꯨꯗ ꯍꯦꯟꯅ ꯊꯛꯆꯤꯜꯂꯨꯕꯗꯒꯤ ꯂꯥꯛꯄ ꯉꯝꯗꯗꯨꯅ ꯃꯊꯪ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯗꯨꯅ ꯃꯔꯣꯟ ꯑꯃ꯫ ꯑꯌꯨꯛ ꯉꯟꯇꯥꯅ ꯁꯪꯒꯣꯝ ꯁꯨꯡꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯁꯥꯁꯤꯡꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯕꯤꯔꯝꯗꯅ ꯊꯦꯕ ꯇꯥꯟꯅꯕ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯁꯇꯔ ꯖꯣꯟꯁꯨ ꯍꯜꯂꯛꯂꯒ ꯐꯝꯐꯝ ꯀꯥꯒꯤ ꯁꯣꯐꯥꯗ ꯅ꯭ꯌꯨꯁ ꯑꯣꯐ ꯗ ꯋꯥꯔꯜꯗ ꯄꯥꯔꯝꯕꯗꯒꯤ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜ ꯃꯝꯃꯩ ꯑꯣꯏꯔꯛꯄ ꯃꯇꯝꯗꯨ ꯐꯥꯎꯕ ꯁꯥꯁꯤꯡꯗꯨ ꯃꯆꯤꯟꯖꯥꯛ ꯀꯔꯤꯝꯇ ꯊꯥꯕꯤꯗ꯭ꯔꯦ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯁꯥ ꯄꯨꯝꯅꯃꯛ ꯂꯥꯟ ꯍꯧꯔꯛꯂꯦ꯫ ꯁꯟ ꯑꯃꯅ ꯃꯆꯤꯅ ꯃꯆꯤꯟꯖꯥꯛ ꯄꯩꯐꯝꯒꯤ ꯊꯣꯡꯗꯨ ꯅꯪꯈꯥꯏꯔꯦ꯫
loinana atay sa punamak changlakduna leiramba makai mana thokpa chaba chakhaiba haukhre. Matang adwaidadi Mr. John su mikap tholai. Panthaba tawdana mahakna magi thabak suwa mi mariduga changdana makuta sajai amam paiduna apang sa sing phudaba haurai. Mabuk lambana ngauraba sa sing adugi mafamdadi makoigi thawong adu khangba ngambagi wangbada leiba haibadu oikhre. Matang asida ani suba tangkak ki saruk adu losinjare. Ahum suba tangkaksu khwai mayangi mafamda thuna lanthok chanaba honajarakke punuma puthagatchari.